ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯨꯀꯤꯁ ꯑꯃꯥꯄꯟ ꯆꯪꯂꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯆꯨꯝꯕꯅꯤ ꯑꯗꯨꯕꯨ ꯈꯨꯗꯝꯗꯤ ꯐꯪꯗ꯭ꯔꯤ ꯍꯥꯏꯅ ꯀꯨꯜꯗꯤꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯁꯤꯖꯤꯟꯅꯅꯕ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯒꯟ 10 ꯂꯩꯅꯅꯕ ꯊꯕꯛ ꯍꯧꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯗ ꯐꯤꯖꯤꯀꯦꯜ ꯁ꯭ꯃꯥꯔꯠ ꯐꯦꯟꯁꯤꯡ ꯈꯥꯕ ꯍꯧꯔꯒꯅꯤ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯗ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯃꯤꯇꯔ 150 ꯍꯨꯠꯂꯝꯒꯗꯧꯔꯤ ꯆꯞ ꯆꯥꯕ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯈꯥꯗ ꯆꯪꯁꯤꯟꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯍꯥꯏꯅ ꯑꯦꯝꯄꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯅꯪꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯂꯦꯝꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯋꯥꯃꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯕꯨ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯄꯗ ꯄꯕꯟ ꯀꯨꯃꯥꯔꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯕꯕꯤꯅꯥ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯅ ꯀꯦꯟꯁꯔ ꯅꯥꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛ ꯃꯅꯥ ꯄꯤꯔꯛꯈ꯭ꯔꯦ ꯁꯦꯅꯥꯄꯇꯤꯗ ꯂꯥꯏꯁꯪ ꯑꯃ ꯃꯩ ꯊꯥꯅꯅꯕ ꯍꯣꯠꯅꯔꯝꯂꯦ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯀꯣꯂꯣꯟ ꯀꯦꯟꯁꯔ ꯅꯥꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯦ ꯃꯇꯝ ꯆꯥꯅ ꯈꯪꯍꯧꯔꯕꯗꯤ ꯃꯄꯨꯡ ꯐꯥꯅ ꯐꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ ꯈꯨꯔꯨꯝꯖꯔꯤ ꯃꯣꯔꯅꯤꯡ ꯅ꯭ꯌꯨꯁ ꯄꯦꯄꯔ ꯔꯤꯗꯤꯡ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁꯣꯝꯅ ꯇꯔꯥꯝ ꯅꯧꯖꯔꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 9 ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯁꯦꯞꯇꯦꯝꯕꯔ 19ꯗ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯟꯗꯥꯔꯛꯀꯗꯧꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯣꯔꯁꯁꯤꯡꯗꯒꯤ ꯚꯦꯔꯤꯐꯥꯏꯗ ꯇꯧꯔꯕ ꯄꯥꯎꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯈꯨꯗꯝ ꯆꯥꯡꯗꯝꯃꯛꯇꯤ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯗꯤꯖꯤꯄꯤ ꯔꯥꯖꯤꯞ ꯁꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯆꯪꯂꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯚꯦꯔꯤꯐꯥꯏꯗ ꯇꯧꯔꯕ ꯄꯥꯎ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯪꯕ ꯉꯝꯗꯕ ꯃꯔꯝꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯃꯛꯄꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯔꯝ ꯑꯁꯤꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯃꯤꯄꯥꯏꯕ ꯇꯧꯕꯤꯒꯅꯨ ꯂꯣꯏꯅꯅ ꯇꯨꯡꯗ ꯁꯟꯗꯣꯔꯛꯄ ꯇꯣꯉꯥꯁꯤꯡꯁꯨ ꯊꯥꯖꯕꯤꯒꯅꯨ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯡꯊꯧꯖꯝ ꯖꯤꯑꯣꯐ꯭ꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯑꯣꯐꯤꯁ ꯑꯁꯤꯅ ꯏꯟꯇꯦꯂꯤꯖꯦꯟꯁ ꯏꯟꯄꯨꯠ ꯑꯃ ꯊꯥ ꯑꯁꯤꯒꯤ 13ꯇ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯄꯤꯗꯨꯅ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯅꯕ ꯑꯃꯗꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯆꯩꯔꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯂꯟꯗꯥꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯄꯣꯔꯠ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯒꯟ 10 ꯂꯩꯅꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥ ꯇꯨꯗꯦꯗ ꯐꯣꯡꯕ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯏꯟꯇꯦꯂꯤꯖꯦꯟꯁ ꯏꯟꯄꯨꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ एसपीसिंगदा याथंग ताउथदुना सेम सादुना लेननबा खंगनख्रे हाइना पाउगी लिखुल अमना फोंदोरकले हंदकता पांगथोकिबा स्टेट गवर्नमेंट अमदी सिक्योरिटी एजेंसी सिंगी अवांगबा थाके मिफम अमदा निंगथीना ट्रेन तौरबा कुकी मिलिटेंट कया म्यांमारदगी संगसिलक्तुना ड्रोन अटैक सथरकपगी वाफम कुपना खनखी रिपोर्ट असिगी मतुंग इना मिलिटेंट सिंग असिना ड्रोन सिजिन्नदुना लंदारकपा याय हाइबदगे CRPF अमदी असम राइफल्सदा लैरिबा एंटी ड्रोन सिस्टम सिंग खुदोंग थिनिंगाई ओइबा मफम सिंगदा सेम सादुना थमखिबदा नतना मखा तानासु अहेनबा एंटी ड्रोन सिस्टम सिंग लैसिनबगी थौरांग असे पाइखलखिबने स्टेट असिदा ड्रोन गी डिफेंस सिस्टम हेना मपांगल कंखल हननबगी थौरांग असी था असिगी अमदा इम्फाल वेस्ट की कौतरुक्ता ड्रोन दगी बॉम्ब कया मरुम थादरक्तुना मिचम अमा सिहनखिबा अमदे पुलिस साउना मियोय कया मरुम सोअनखिबा थौदोक अदुगी मखा तारकपा सेक्शन थौरांग ओइना लौखलखिबने इंडिया अमसुंग म्यांमार ngam-khai paring asigi किलोमीटर 1494 असि फिजिकल स्मार्ट फेंसिंग खाबगी थबक अथुबदा हौरगनी ngam-khai संबल खाबदा इंडिया की ngam-khai की सरुक मीटर 150 रोम
हुंदोकलमगदौरी मसिगिसु मथक्ता बॉर्डर आउटपोस्ट सिंग सेमगतनबा थबकसु लौखटख्रे बॉर्डर आउटपोस्ट लिंगबगे वाखलोन असे मपुंग ओइना BSF ना इंडो पाकिस्तान बॉर्डर अमसुंग इंडो बांग्लादेश बॉर्डर दा पाइखतपा हौरमखिबने मसिना ngamkhai ngaksenbgi thabak tawriba personnel sing pak saurba ngamkhai gi saru asida mijeng thamba ngambage khudong saba piri paugi agency amana Assam Rifle ge official amaga wari sanaba amada India amasung Myanmar tainariba kilometer 1494 sangba saru sambal khadana laitiba asi mapung oina ngamkhai paring asida turel amasung lokaya laibanane loinana nauna sambal khagadoriba asida CCTV amasung motion sensor hapa smart fencing ge thabak paikhat pa hauragane physical fencing asina land border leipa mafamda paikhat gane adum oinamak ngamkhai paring asida lok amasung turel kya marum lairi makhoi sing asi matam amada hektamak isel thaikiba yabage oithokpa lei asigumba mafam sing asidana smart fencing oina paikhat gani haike ngamkhai paring asida mi lanthok lansin thingnana bagidama underground sensor amasung motion detention camera na singbasu hapgani asigumba technology sing asi Indo Pak ngamkhai paring da sijinari bane Assam Rifles ke makok thongba officer amana phongdorokpada ngamkhai paring asida khungang punna satet ka humfugani thoi lei ayambana makhoi sing asi ngamkhai dagi meter samaga yangkhai gi manungda leibane ngamkhai sambal khaba matamda khungang sing ado sambal amasung border pillar gi manungda laikhragani haike maram asina khunja sing chathok chasin tawbada khudong sananaba thaurang paikhat gani mafam sing asida pungkunga mari chupna CCTV camera amasung door frame mental detector sing sisinaduna khunja sing pot puthok pusin tawba thingnanaba thabak sing lokhat gani sambal khabagi thabak asi hek loikrabadi Assam Rifles na masigi thabak sing asi paikhalak pa yai haina officer asina makhatana phongdorakhi Maitai singi oiba chapsaba tungi pandam ama thamduna aikhoi khudingmak ama toina sangsinminaduna khumang sausin ba khunai ama oinana ba honamina ba mathau tare haina Rajya Sabha gi MP ningthau leisemba sanajawbana phongdokre wakhalon manaba punba wama kanglei pa ki ahum suba mapokumon thauram Manipur Press Club ta pangthokhibada leisemba sanajawbana hai housing maitai gi chapsaba pandam amata leitabagi phibam amada leiriba yamna laibak thibane aikhoi maitai gi oiba pandam ama thamse pandam ama thamba haibasida aikhoi masel ama to aina punsinaba amade kupna khana nainaba change punsinaba si aikhoi gi laikai khul dagi haubatai laikai gi ahalaman singi lamjing makhada aikhoi ama to aina punduna aikhoi gi khunai asi karamna manglom da sangsinanaba honagani haibana singba hiram singda kupna khanaba tangai fade pandam leitaba phurup amadi mioi amata kaidonungda mai pak pangamloi Hauzik lamdam asida thokliba irang asida ikhoi masel gi marakta amana tawbada amana singthana bagi mami ama chauna tariba si lehendana bahona se atopa singna thanglakli bakhongthang asi chahi kaya sangna sagalakpa pandam amagi makhada satharakpa lalong amane aikhoi gi furup asi ngasidi mising yamkhathanba ama mathau tai angang yamna pokpana imung aduda awaba kaya mayok narakpa yai haiba wakhalon ado thadokpa mathau tai Tengnagani haina khaliba awaba khudong chadaba sing adu lahendanaba khunai asigi akhang ahai singna kumna tanaraga thidoktuna thabak paikhathansi masida ikhoina wakhal wabana singba tawroisi haiki aikhoina ikhoigi chapchaba pandam ama thamlaba pawasi makhatana taminase
Thamlaba matung aikhoigi tunglamsat semgatgadaba anauba mirolsing semgatnaba thodang loba mathau tai. Maraibak ningbadagi hauna lonchat khangba tungi mirolsing semgatpa ngamlaba matamda aikhoina hauzik thengnariba problemsing asi mangkhigani. Aina pairiba sinphamsing aduda iraipak ningbagi ithil yauna amadi thamoi sengna honnaduna iramdam asi chawkhatpa maikeida puraknaba puna honnaminase haina leisemba sana jawbana makha takhi. Thauram asigi nungi warol piraduna wamagi secretary general paunam thakaba maitai na hai wakhalon manaba apunba wama kanglai pangna kumjalising ani kunga mathoigi September kunga mangada sapong lakiba ngasidi chahi ahum mapung pharakle loinana lamdam asigi damak mapung oina awa ana taraba amadi lamdam asigi damak thaudo wathok kayada maru oina STDCM na sangsilakliba khongjanggi damak achoba thodang yaduna lakli lamdam sigi damak amadi mapanda soina takraba maitai frup ki damak awa ana taraba hingbagi lambi waraba mioi kya gi damak wamagi thaumisingna angamba sel amadi chana thaknaba kaya puthoknaduna mateng pangduna lakpaga iroinana kumjalising ani kunga mathoigi me ahumdagi kuki narco terrorist singna micham miyamda atamnana maitai furupta lan chatharakpa yum mai thaba mi kaya halakpa lanthum kaya huran bana singba chatharakpadagi masagi mathawai hingnanaba lanjenaduna leiriba maitai isil inaw singidamak chana thaknaba kaya mateng pangduna su lakli. Handak sahigi March tarada wamagi executive ki mifamna kupna khanaraba matungda warep ama lauduna lamdam asida pangthokpa thauram haibadi luhongba haijingpot lana thauram singda mapangi chatnabi kaya lamdam asige senjau paiba kaya na matau tamduna lamdam asida yelhongaidagi chatnabi amagumna lisang sina sathaduna lakhiba mitau tamba sel ka hena changba amadi mitau tambagi chatnabi asi thinghongnanaba haukiba March kunga mangadagi pak sana wamagi thaumi kunga mangana tampaki district mangada sangsinba haukre masina haijingpota mapangi chatnabi case pinaba cake inaba khudop pinaba khudop siba amadi luhongbada ka hena phijang khanba amadi lana thoram yauna sona pungi akoibada phamliba miyamda ka hena sel Thabagi chatnabi ama oina lisang sina laklibasi tawbidanaba thingba hokibane. Wamagi khongjang sing tungi mirol gidamak tangai fadabani khangnarakpadagi inat punuksijaba lup 19 na punduna inat yokhat luptin iol kauba lup ama semkhibaga loinana MU gi MIMS lecturer hall amadi city convention da miyamgi mifam kayarak phamkhre masina pokpadagi nasiba phawba pangthokpa thauram singda ka hena mitau tamdanaba amadi ka hena sel changhandanaba yangsinba hauragani loinana lising ani kunga manga gi session dagi hauraga kham thengna lairaba amadi langi saitheng nanglaba mahai masinda thawai yaujaba mahiroi sing lemna mahi tamhananaba all Manipur recognized private schools welfare association ga tanaraga honaragani haiki Aikhoigi yaitong phamdong bani haina leiriba mayam asina makhoigi phudok pham thokpa mating phudok tribasi manglam chata aikhoigi iraipak iramdam asi kamaina tawrami haujik karamna tawri tungda kari tawrakadagi haibasi nainaba watpadagi iraibak iramdam asida tongan ba maikai kiyadagi lan tasilakli bani haina All Manipur United Clubs Organization amukogi president Phairoizam Nandoluwang na phungdokre. WAPHAM asi amukogi midyang makhada Imphal East District United Clubs Organization IDU CO amasung Peaceful Club PFC na punna khusam na duna sama kunipan suba lamyan ba irabot ningsing thoram ga mari leinana pangthoki by state 11 open patriotic song competition amadi blood donation game ki thoram da phungdokhi bani khurai ningdhaubung laikai tinsit road ta leiba event daw ibudau puriba puraba community hall da pangthokiba thoram asida PS Nandoluwang na hai housing Manipur thugaina ba honarakliba asida lamdam asigi maruoiba mioi sing asi ningai dana leibagi mawong ama tawri
Manipur thugaina bahona bada kuki jogi MLA tarana phongna thabak tawrapa matam asida aikhoigi iramdam asigi MLA minister sing asina phongna laupa ngamdri BJP de yauriba kuki jo MLA sing asi BJP degi lauthoknaba Manipur kanba pamba MLA singna BJP gi president da pressure pifam thoi loinana masigi tara sigi manungda yauriba minister ani asisu lauthoknaba chief minister da pressure pifam thoi adubu madugumba thauna legjel dudi yamna watle BJP gi MLA singna su masigi matangda pressure piba amata udri loinana party gi oiba disciplinary action amata kuki jo MLA singi mathakta laukhatri minister ani yauriba sisu minister gi chief minister gi power dagi lauthokpa yaba sisu lauthokpa ngamdana leire masigumba thabak mayam si tawdabana maram oiraga miyamda irang hauhallaga leiba mayam si asum wahallaga leiba sidi chumloi kumhai yengbadawna yengduna leibana irang asi tha tara taru helakli bani haina su mahakna makha takhi awang nompo station gi oina bioresource ke research ke lamda maruiba thodang loriba Institute of Bioresource and Sustainable Development IBSD gi director na institute asida tawning bata tawriba si midyang sangbinana ba Union Minister Science and Technology Jitendra da ai bache thaduna wakat khre haina mahiroi luf desamna phongdokre kwa kaithel da leiba mahiroi luf asigi office da pangthokiba pau ki mifam amada desam gi president Somarjit mayeng bamna hai lamdam asida fangliba tanglaba bioresource ke polam sing maruoina hidaka naraba manama sing kaya asige research tawbada IBSD na achoba thodang lauri bane adubo institute asige director na sang naina thabak ka daba yauna tawning ba tawduna leire institute asida mahakna leitaba matamda mahaki mahut khwadigi senior oiba official amada sinabagi mahut mahaki khuchaba mi haptuna mahut silhalle asigumba director asige thawong asina Institute asi maning halan bagi fibamda laire haike mahiroi lup asina Union Minister of State for Science and Technology Independent Charge Dr. Jitendra da pisin khiba ai bacherol asida yauriba point singi manungda hauze IBSD gi director oriba mioi asina kumjali sing ani kungi February thadagi director hek oirakpadagi mahakna hanna thabak tawramba university dagi mahiroi group ama khangatuna mahaki office ki thabak thorom singda mateng panghanduna thamle masida natana mahakna Dr. Roy Chaudhary kauba mahaki pokna pham lamdamdagi mioi ama khanduna finance amasung administration gi thabak thorom singda mateng panghalle adubu mahakna khaliba mioi sing asi kanglon chumna khankhiba amata nate mahaknu National Center for Cell Science da thabak tawringai da su kumjali sing ani tarada mahaki mathakta CBI Anti-Corruption Bureau na case ama file tawbadagi suspend tawkiba misakni haire mahaki aronba agenda amagi makhada masagi maramdamda leiba yananaba Kolkata gi Yadavpur University da IBSD gi center amasu hangle masigi damak mahakni yamlaba senpham ama transfer tawthokle mahakna karigumba Imphal da laklabasu IBSD gi staff singi oiba meeting natraga conference pangthoktuna pause singda phonglaga adumak Kolkata da hanki mahangna IBSD da yaudringai da institute asige scientist singna makhoigi research waki damak sahi amada lupa lak 15 dagina kun phawba phanglami adubo mahangna director hek oibadage masigi phan asisu mahakka naknaba scientist khara khaki khaidokli masina institute asige thabak thoromda akaiba pibada natana mahiroi singi career busu manghalle masina maram oiraga mahiroi kya makhoigi PhD loisinba ngamtana leire mahangna matam sangni station thadokpana maram oiraga scientist sing amasung mahiroi singna research ki damak chemical amadi reagent sing matam chana leiba ngamdri habana singba WAPHAM kyasu cherol asida palli haire Miyamna khaurang nangai na duna lakpa Tata company gi anauba gari SUV CUF electric vehicle rang hauna bi matung ina launch tawkhre Kwa Kaithel Airport Road ta leiba TDM Motors Imphal da pangthokiba launch tawbage thorom da TDM Motors Imphal gi senior sales manager Irengbam Chitranjan na phongdorokpada miyamna khaurang nangai na duna lakpa Tata company gi AUV CUF EV hariba
gari asi variant 5 amadi creative accomplice plus S empower amasung empowered plus A da lakpani haiba gari asi tongan tongan ba machu manga haibadi virtual sunrise pure gray pristine white flamelet amasung empowered oxide da phangani haire gari asigi mamal miyamna social media da tangna ubadudagi yamna hanthana haibadi lupa lakh 38 lising nifuga mapan dagina lupa lakh 19 lising mabudra ka mapan phawbada phangane haiba gari asi battery na salaiba electric gari ni gari asigi battery su tongan tongan ba category ani da haibadi 45 kWh amasung 55 kWh da lai 45 kWh ki battery asina full charge tawbada kilometer chawnga ga sumna ani chenba yagani amasung 55 kWh ki battery asina full charge tawbada kilometer chawnga ga marifu manga chenba ngami maram asina miyamna gari karamba matamda lakadage amasung test drive karamba matamda yagadage haina hangbiramba mayamdu ngasi launch tawrabanina miyamgi apamba thunghanba ngamlagani haike Thaunauzam Sauba Memorial Charitable Trust Sangzamai Managing Trustee Thaunauzam Romena Ngarang Singzamai Esigi Manungsana Laiba Singa Makada Kitri Lekai da Laiba Megi Mangada Lena Pudat Padigi Yumthak Horaba Imung Marida Jinga Bahan Amamamga Lupalising Ahumga Yentokre Singzamai Singa Makha Kitri Lekai da Laiba Kitri Patama Maitegi Yumda Pangthok Pathoram Amada Jinga Sing Amasung Sel Giteng Bang Sing Asi Yentoki Bane Thoram Masida Thaunauzam Romena Hai Megi Mangada Kanbalen Tabadagi Yumthak Iho Hona Leirabasu Asukuiraba Matam Asi Anoba Jinga Leidana Kupangam Dabadagi Trusta Tengbang Pibinana Bahajarak Badagi Trust Asina Yengsilaba Matungda Mateng Asi Pibani Haiki Trust asina mateng pangduna ngasi jinga yenthokliba mafam asida ahal oirabasing amadi haksangi phibam tongalabasing pothasang amasu sari athuba matamda sangana bahonari hainasu phongdoklamki RK Films amasung Nokphade Cultural Foundation anina sinduna ngarang Nokphade puthoki bagi chahi kunthra suba foundation degi thoram pangthokre Khurai Thodam Lekai da pangthoki ba thoram asida Nokphade Cultural Foundation gi President Thodam Ibo Chow Singh amadi Nokphade gi producer Ruhini Kumar Thodam na President member sing oina saruk yaki thoram gi mapung oiba saruk ama oina Nokphade gi artist sing da achamba khudol tamduna ikai khumna ba utke Nokphade bu sagat pada chobu Thodang lobiramba laikhidraba artist Taragani pan gi mafamda leisu katuna minute ani tumina leptuna awaba phongdokhi Loinana hauzik oriba tangdu laita draba asigidamaktasu lamdam asida mahausagi punsida hanzil hananaba taibang mapuda thauniki ningsingbayai kumjali sing amaga chamapan mabudraga marigi September kunga mangada ahan boina video film oina puthoki bane tungda audio cassette series amadi street theater tawduna miyambo nokna wakhal khalhanbaga loinana miyamgi thogal tawrakhi bane Hauzik Phawbada video film oina volume Taraga Mapan audio cassette series Kunga Mapan ama district theater da play chongha mu miyam da yang hankhre People's Liberation Army PLA gi linkhat ki bagini futaruk suba kumon thoram gi Mafam Kyada Mapung Phana Pangthokre Haina Revolutionary People's Front RPF ki Deputy Secretary Publicity Robin Kuman Thadorokpa Cherol Amada Hairakli Manipur Pradesh Congress Committee MPCC ki Vice President oina Thaupuriba Hareswar Goswami bo party asigi President Kaisham Meghachandra chief spokesperson oina hapkhre haina MPCC ki General Secretary S Jitena Thadorokpa Cherol Amana khanghalakli Kumjali Singh Ani Kungani Toy ki Jun Kuntrada
Marang sing da thokiba sathiba sing ningkhaiba thodokta mioi humpu leikidaba mioi kyana asok apan nanghankiba thodok adugi matungda marang sing railway station sabgi thabak suba leptuna leirakhiba adu nauna amuk suba hokre. Manipuri cinema bu malemda saktakpada filmmaker Haubam Paban Kumar na achoba thodang lauri. Handak Bhubaneswar da pangthokadoriba Indian Documentary Film Festival of Bhubaneswar gi manga suba edition da Haubam Paban Kumar masagi retrospective feature utuna hena masak thokpa malemgi filmmaker ama oiba ngamkhre. Maki film asina sahi kun hena film gi lam asida khong thangjinduna honarakliba sing ado hena masak thokhale. Film Society Bhubaneswar na September 13 tagi 18 phawba ODC Research Center Auditorium da sathagadoriba festival asida malemgi oina maming leraba film kyamarum utkadoribane. Haubam Paban Kumar asi Manipur da pokpa mioi ama oiba maramna India gi mainstream cinema na nathaiduna laiki adubo mahangna lepa leitana honaraktuna ngasigi pibam asi yorakpa ngamkibane. Imphal East District ki Khabai Soida laiba American Oncology Institute Babina Specialty Hospital na cancer naba mioi sing laying bada pangliba mateng sing adubo sakhang boina Ministry of Health and Family Welfare da certificate amasung memento piduna ikai khumna bolakre. Hiramasi gi matang da American Oncology Institute ki Sales and Marketing Heads Gopentong Bramna thadorokpa cherol amada hai award asi Ministry of Health and Family Welfare gi makhada laiba Ayushman Bharat Pradhan Mantri Jana Arogya Yojana AB PMJAY gi taruk suba haudokiba palan Ayushman Pakhwada gi thoramda pirakhibane. Award asi cancer gi ana layengda anaba singbu health card gi matengna lemna layengba madi khulong saba piba adugi damakta sakhang boina pirakhibane haiki. Senapati district ki manungsanba Makhrelui village ta laiba laisang ama nahan nongyai matungda mioi amana mai thananaba honaramle. District Administration amasung Naga Civil Society Organization singna thawong adubo kana yaningdaba phongdok narakli thawdo asida senariba mioi adu phananaba honari haina District Administration gi maikedigi Mandir Committee da thajaba pirakre haidi. Thawdo asin nahan nongyai matung pung amarom taba matamda thokibane. Housing Manipur da Kanglup Masel gi muknaba phibam ama mayok naringai gi cherak asida maikhum upa mioi ama khakna laisang ado mai thananaba honarakibane. Thawdo adu chatharamba mioi adu hauzik phawba phaba ngamdana leiri. Mayai ka basinjak siznaba mioi amana sathaba oigani haina khulgi miyamna thajanari. India gi ate topa state singa yengnaruba matamda Manipurna colon cancer nabagi sang yamna wangna laiba thengnari. Matam sana colon cancer asi laibra haiba khangdok haurabadi mapung phana phanba ngamba laina ni haina Institute of Liver and Digestive Sciences ILDS ki MD su oriba Dr. Nongthombam Suraj Kumar na phongdorakle. Manipur asi India gi oina yengba matamda atei atopa makhal gi cancer sing nabagi sangsu yamna wanglaga leiribane population based cancer registries BPCR gi matung inasu Manipur asi cancer gi sang khwadigi yamna nabe state ni haina piri cancer asi khwadigi yamna mi siganba leina makhal amani haina tungan ba report singi matung ina hairi. World Health Organization WHO gi kumjalising ani taraga mapandagi haukiba projection amagi matung inasu cancer asina malem gi leibak kunga humdoi da leiriba chahi humbudra fawgi mioi sing sihanana bagi ahum natraga mari suba maram oi haina khanghali kumjali sing ani kunda mioi milen tararom malem gi mafam kya da siduna khwarigi mi siba leina ama oiki colon cancer asisu matam chana yengtho hobagi sang watpana khudong thiba thokpa yabagi phibam da hena leigali khwarigi yamna nagan ba cancer makhal singi manung da breast lungs colon rectum amasung protects cancer na oiri haiba WAPHAM phongdorakle.
ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯅꯣꯡꯃꯗ ꯆꯔꯥ ꯑꯃꯇꯪ ꯆꯥꯕ ꯇꯝꯂꯁꯤ ꯑꯀꯦ ꯑꯃꯧ ꯑꯔꯪ ꯑꯔꯥꯛꯀꯤ ꯄꯨꯟꯁꯤ ꯊꯥꯗꯣꯛꯇꯨꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯁꯤ ꯍꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯑꯦꯟ ꯁꯣꯁꯤꯌꯦꯜ ꯑꯦꯗꯚꯥꯟꯁꯃꯦꯟꯠ IPSAꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ IPSAꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯁꯅꯥꯖꯥꯎꯕ ꯅꯣꯡꯊꯣꯡꯕꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯋꯥꯕ ꯌꯥꯕ ꯋꯥꯍꯜꯂꯒ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯎꯕ ꯐꯪꯂꯦ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯃꯤ ꯍꯥꯠꯅꯤꯡꯕ ꯅꯨꯃꯤꯠꯇ ꯍꯥꯠꯄ ꯑꯃꯁꯨꯡ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯅꯤꯡꯕ ꯅꯨꯃꯤꯠꯇ ꯊꯥꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯁꯁꯤꯡꯅ ꯀꯨꯝꯍꯩꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯩꯇꯩ ꯑꯁꯤ ꯀꯌꯥ ꯌꯥꯝꯅ ꯇꯝꯊꯤꯔꯕꯒꯦ ꯍꯥꯏꯕꯁꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗꯒꯤ ꯈꯪꯉꯤ꯫ ꯃꯅꯤꯄꯨꯔꯒꯤ MLA MP ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯒꯤ ꯈꯨꯗꯝ ꯐꯪꯗꯦ꯫ ꯃꯅꯤꯄꯨꯔ ꯀꯥꯏꯕꯗ ꯏꯟꯗꯤꯌꯥꯅ ꯅꯥꯆꯨꯡꯕ ꯐꯥꯎꯗꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯈꯠꯅꯍꯜꯂꯒ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯗ ꯃꯦꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯗꯨꯅ 1998ꯗ ꯅꯝꯂꯧ ꯂꯧꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯈꯤꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯈꯨꯗꯤꯡꯃꯛꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯈꯪꯍꯟꯅꯤꯡꯗꯦ꯫ ꯃꯔꯝꯁꯤꯅꯅꯤ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯁꯁꯤꯡꯒ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯃꯔꯨꯞ ꯁꯥꯟꯅꯍꯜꯂꯤꯕ ꯑꯁꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯅꯤꯡꯇꯝꯕ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯐꯗꯅ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯑꯃꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯅꯩ ꯍꯥꯏꯔꯤꯕ ꯑꯥꯔꯇꯤꯀꯜ 355 ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃꯗ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯂꯩꯔꯕꯗꯤ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯁꯦꯟꯇꯔꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯐꯣꯔꯁ ꯀꯌꯥ ꯃꯅꯤꯄꯨꯔꯗ ꯊꯝꯂꯕꯁꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩꯇꯩ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯇꯝꯅꯅ ꯂꯥꯟꯗꯥꯔꯛꯄꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯛꯊꯣꯛꯇꯅ ꯅꯠꯇ꯭ꯔꯒ ꯉꯥꯛꯊꯣꯛꯄ ꯉꯝꯗꯅ ꯂꯥꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ Coalition Against Drugs and Alcohol Kadana Sinduna ngarang Bisnupur District ki manung sana laiba moirang khunau tera makong community hall da ngarang mayai ga ba chinjak na khunai da piba saitheng amasung masibu thingbada miyang wi thodang haibagi matang da khananai na ba mifam ama pangthokre. Patriotic Writers Forum PAWF Manipurna Tripura branch marufause amasung lamyan ba Sangsan ga khusamnaduna ngarang Tripura ki AA road ta laiba ibodau pakhang bagi khubamda Manipur da tholiba irang asi loisinana ba thawni baga loinana sanglen asigi mamang da laiba ikon pukri da langban haisoi tambagi thawramsu pangthokre hairi. Joint Coordination Committee on Wildlife and Biodiversity JCCWB Manipur gi member singna Range Office Kaksing staff singa loinana ngarang ayu angan bada sora samu ching nakal patta sathakhiba drive to sek fanana bathak lamba lang ama phagat khibaga loinana lang aduda thurambau chek ama kalaba matungda thadokre hairi. JCCWB na thadorok pacherol amada hai mafam aduda usek fanana bi lang kya thakpagi Tabak sathare haibagi akangnaba pau phangbadagi ngarang ayuk akhanana drive asi chathakibani. Mafam kharada sunu midangi matamda su sek fanana balang thakpagi tabak sathabagi pau leiri
हारिबा मफमसिंग अदुदसु मखाताना अखनबा ड्राइव चथदुना फागतपगी थबक चथगनी ngarang sathaki ba drive aduga mari lenana romesh ningthojamna forest department amasung NGO club singna usek na chingba thadok pidana ba campaign chathaduna miyam wakhal tahan bagi thorang kaya paikhatuna lakli adubu lisang sina miyoi khardi sinpham amagum usek phanana bagi hona basi yamna laibok thibane karigumba miyoi sing adu phaba tholabadi wildlife protection act 1972 gi matung ina cherak phangani haiki thongzu esigi manung sanba ningom thong kitana pa nungda leiba sanabam bakim chandrana hat ki oiba anaba amana maram oiraga operation taunana bagi damak Chandigarh hospital da layang bachatna ba honari ba sida mateng oinana ba thaujal thongzuna lupa lising tara mathoi gi sel gi mateng pangkhre hari Lukrabi mama macha ani giyam na singna ningai oiba misige sumbalangla langjin athubada puthokpi o haina ngarang haurebi kangjeibung mapan community hall da lekai miyamna wakan mifam ama sathakre haukiba sahi khara sida na laengi lamda madi tonga tongan ba khunai gi thabak thorom singda kathokpa amaga loinana tawkiba thabak sing adubu sakhang bibo oina ngarang Rajasthan gi Joypur da leiba Radisson Blue Hotel da pangthokpa thorom amada Dr. Morang Them Danabir da Indians Unsung Hero gi mana khusinarakhre Housing mu makha tarak pada mapan gi ba pausing pijari Sahi asigi November manga da America da pangthokadoriba presidency ki mikhal asida Indian American voter singi oina Kamala Harris na khwadigi pamnaba presidency ki candidate oire haina survey amagi report ta phongdorakli Israel gilanmi singna numit kharani asigi manung de Hezbollah singna leiba Lebanon da kanba mawong da air strike sathaduna landabadagi mioi chonga ga humfu mari hena sikiba adugi laman khumba oina Hezbollah singna Israel gi secret agency Mossad ki headquarter da masing yamlaba rocket kaya lepalaitana kapsinduna landaba hokre Israel gilan missing na Lebanon da landaduna mioi chonga ga humfu mari rom hat khraba matungda ngarang swaho ki ba pungkun ga mari ki manung da air strike kun ga taruk lom hena sathaduna mioi mari furom hat khre hari sahi ani hena Russia amadi Ukraine leiba ani ki marakta kanba mong da sokna rakhiba lan asida Ukraine na Russia gi mayokta long range ki cruise missile sing siznabagi ayaba pirakpa amade Ukraine na fighter jet siznaduna landaba horakpadagi Russia gi president Vladimir Putin na mahaki minister sing amade army chief singaloinana lan asida nuclear khulai sing siznabagi matangda mifam ama pangthoktuna khana khrahairi Saina da malem gi khwadigi chawba prithibi bu nikhan bangamba hydroelectric dam na khunaida achoba saitheng ama pirakadra haina nasagi scientist singna mipaiba poknare haiba wafam phongdorakre Sainagi Hubei state ta lairiba dam asina maram oiraga malem prithivi ge khongchatasu akaiba piba haurakle IFL science ke report amagi matungina dam asi Eurasia gi khwadigi chawba Jagatji haina khangnaba turel amada sabani dam asidagi chentharakpa isingna mai puthokpagi thabak tawri Scientist sing asigi matung ina kumjali sing ani mari da lakiba yuha amade Indian Ocean da lakiba kalaba tsunami su dam asina maram oiraga lakhan khibani haiba wafam su phongdokle Mamang sahi October 3 tagi hogduna Israel amade Hamas ani gi marakta kanba maungda Lan songnaduna lakiba sida hojik phawgi oina Hamas na phakiba Israel gi miyoi samatara tare tangkak naina santi gi wari sanabgi manungsana hingna thadorakre humudra na tamthina hatre aduga hojik Hamas gi manakta Israel gi lan pha humfuga mari rom gaza gi tonga tonga bama pham singda lotuna thamli haina report amada phongdokle Malem gi han boina America da leiba chahi humfu mari rom surabi nupi ama suicide machine Suicide pot siznaduna masama thanta sijakre haire
Panba yabadi malem asida lairiba miyoi kya maram ama natraga amadagi masa mathanta sijaba pamba lairi adubo miyoi sing aduna sijaba pamlabasu makoi na lairiba laibak sing aduge sana kanglon singi matung ina sijaba yaba amadi yadaba laibana maram oiraga Lona thumna suicide tawduna lakhibane adubo malemgi laibak kharadi matik saba maram lairabadi masa mathanta sijabagi ayaba piba laibak su lairi Suicide machine asi sizinarabadi yamna laina subnagi button amakhak namduna nungaina siba yai America gi masa mathanta sijakraba nupi asina suicide machine da lairaba matungda aroibo ina miyamda nungsiraba message amasu piramki hairi Lining bagi mingda sahi khudingi Pakistan dagi lakhiba miyoi singna Saudi Arab da Sakni boy na lesilakpa migi masing tamna yam khalakpa na maram oiraga laibak asigi Prime Minister Sebasta Saudi Arab government na warning tawrakre SpaceX amadi Tesla company gi mapu Elon Musk amadi Italy gi Prime Minister Giorgia Meloni ga table amada famina duna namkiba photo ama Social media da viral oiduna makoi ani gi marakta nungsi mari leinarabra haibagi wahang kaya hangnarak pahukre America gi city New York ta awang bathaki thaba ama thabak tawba India masa Dr. Joy Verma SIGA technology dagi tanthorakre COVID-19 gi lockdown tawri matamda underground amada drug sisinaduna nupi kiyaga loinana rape party tawrambagi Wathokta mahakpu post adudagi lauthokibane thawong asigi video record sing lerambana maram oiraga masagi maral Dr. Asina yajakre hari International gi lo kaya thugaiduna mihan mipun sathari Russia gi President Vladimir Putin na lan lepkadaba leite maram aduna mahakpu ki handuna lan lephanba mathau tai haina Ukraine gi President Vladimir Zelensky na UNS sigi mifamda phongdokre Israel na Gaza amadi Lebanon da lepa leitana landari basi lefandrabadi Iran na so makhoi gi mathakta landabadagi malem da achauba lanzau ama tholak lagani haina Iran gi President Masoud Pezeshkian UN da pangthokliba mifamda phongdokre hai lan gi advance oraba khusu khulai gi masing kanna hengal halakliba choidana handak su yamna advance oraba Intercontinental Ballistic Missile Pacific Ocean da mai pakna test tawkre mating mayai leiraba ballistic missile asina maram oiraga China gi nuclear warhead weapon gi lamda amuke hena mapanga leiba leibak ama oiragani haina report asida phongdokli Kam thengna sabada maming leiraba Sahara desert ta Handak sahi asida amukta thokidriba mawongda uwa napi singbi hawgalaktuna isang sanglaba greenery lakpa ubadage malem gi miyam kham thengna angakpa phaunare haire Sahara desert ta greenery lakle haiba asi nasana satellite gi lawba photo amadagi khangba ngamlakhibane nasagi scientist singna phungdorokpagi matung ina kham thengna saraba miyoiba amadi sa sansingna phawba Laibang amnadraba desert asida handak greenery laklibasi handak Morocco, Algeria, Tunisia amadi Libya na chingba mafam singda paksana extra tropical cyclone laktuna nong tabadagi desert asida greenery asi lakhibani nong singi fivam asida adumak leiragadi desert asida umangi masing yam khalakpa yana leiri haiba WAPHAM phongdorakle Sahi taragi manungda Jammu and Kashmir da hanba Assembly Mikhal ge ani suba tangka ki bot thadana badangara nuthil pung manga phawbada chaurang na sada yang khai gani thogi sangda bot thadana kre Karigumba Congress na Haryana da soibadagi oiraba phawbada sakti pairak labadi makhoi manungi khatnari basing adugi maramdagi tangdu leitaba amasung deployment sokningai lei amasung masne state asi mang ta hangani hairaduna Prime Minister Narendra Modi na leiba pokpa numita party asigi mathakta akanba etek ama sathakre Delhi gi Chief Minister Ati Sina yumja kaisa numita unorganized sector da unskilled
Skin-gidamak minimum wage lupa lising taraganipan subna humfugataru semi-skill gidamak lupa lising taramapan chamapan kungamapan amasung skillat workers singidamak lupa lising kungamathoi chamapan taragataret lauthokre haire. Mumbai gi ahanba underground metro 3 project machet oina mathang thada senba hauragani. Masina section asida station tara thabak haubaga loinana Are colony amasung Bandra Kurla complex BKC gi marakta senba kilometer taragani thoigi saruk ama oriba eka line adugi ahanba phase adu hangdok halagani haire. Makha tarakpada sanabagi pau taminase. Manipur amasung Arunachal na sanakhiba senior men's interstate friendship tournament ki match nong namaram oraga call off tawkhre point yanakraba matung Manipur group winner oiduna semi final qualify oide. Manipur gi nupa macha singi goal single oinana India na AFC under 20 Asian Cup qualifier gi campaign mai pak na hawdokre. Laos Nation Stadium da ngarang nuthel sanakhiba India gi ahanba group G gi match da Mongolia bo pansil mari amada maithiba pikhibane. Half hawba pansil amamamda manakhi adubo game makha satharakpada India na Mongolia gi defense bo mayek sengna khudum sansinkhibane. India na point ahum ga loina na qualifier asigi campaign hawdokpagi goal sing ase Kelvin Taurem na kunsuba minute Manglen Thangna Yankai Mari Suba amasung Yankai Taruk Suba minute amasung Korau Thingu Jamna Marifu Taret Suba minute ta goal sing sanpangam ke. Group asida India na Iran amasung Yumbu Laos ka sanagada bawatle. Imphal West District Football Association asinduna Pamyan Ground Pasoi Patu da sathariba Super Division Football League lisingani kunmari kungamanga gi ngarang sanakiba mesing da sajing Inat Kanbalov Sikan amasung Imphal Football Club IFC point phangkhre. Test cricket da amuk halakpada century laukiba India gi wicket keeper better recipient yumja kaisa numita lauthokiba ICC test better ranking da top 10 gi manung sankre. Captain Rohit Sharma amasung Virat Kohli fazaba ngamkhidabadagi thak hanthakre. Hanagi World number 1 Kidambi Srikanth Macau Open mai pangna hoba ngamkhre. Macau East Asian Games dom da sanakibada Kidambi na stake da Israel gi Daniel Dubobenko bo kunmathoi tara mari kunmathoi tara manga da thoiduna men's singles ke ani super round changkhibani. India gi Prime Minister Narendra Modi na handakta Budapest ta pangthokiba ses Olympiad ta leiba asigi hanba gold medal loduna puari semkiba India gi nupa amasung nupi gi team sing taramna okre Bidit Gujarati di Azerbaijan da pangthokadaba Bugar Gasimov Memorial Chess Super Tournament ki title defend taunana bagi schedule leibana Prime Minister na opgi thorom asida yaukidre haide. November gi FIFA window manungda India na yumbu oiduna Malaysia ga November 18 da friendly match sanaragani haina All India Football Federation na yumja kaisa numita lauthokre. District Association singna sinduna pangthokpa top division singi point table yaungna mapung phaba report tha sigi kutha phawba ki manungda pisilakadabani haina amphagi general secretary gi cherol amam na khangalakle. Amadi China gi city Hangzhou da chatharak pa Hangzhou Open lisingani kunga mari tennis tournament ki leba pokpa numita sanakiba final da India gi peer Ziban Nedu Jian amasung Bijoy Sundar Prasanna Germany gi peer Konstantin Franzel amasung Hendrik Jabens Pumaithiba piramlaga taita lawba ngamkhre. Loisilakpada maroiba pau amuhana.
कुकी समापन संलखराइबा पाव असुंबनी अदुबु खुदमदि फंगद्रि हाइना कुलदीप सिंह न फोंदोक्थ्रे मणिपुर पुलिस न सिजननाबा एंटी ड्रोन गन तरा लैनना थबा हौख्राइबा वाफम फोंदोरगले म्यांमार ngमखैदा फिजिकल स्मार्ट फेंसिंग खाबा हौरगने ngमखै संबल खाबदा इंडिया गी ngमखै मीटर चामगा यांखै हुंदोकलमगदौरि हाइबा वाफम फोंदोरगले सबसाबा पांडम अमगी मखादा संसिनमिनबा तंगाई फद्रे हाइना MP लेसेंबा सना जावबना फोंदोक्रे लान गी सैथेंग नंगलिबा महिरे सिंगलेम न लाइक तमहनना बहनगनी हाइना वामागी मकैदगी फोंदोरगले मणिपुरी सिनेमा बु मालेम द सक्ताकपदा पवन कुमार ना अचोबा थौदांग लौरी बबिना स्पेशलिटी हॉस्पिटल ना कैंसर नाबा सिंग द मतेंग पांगबगी दमक मना पिरकले सेनापति द लाइसंग अमा मै थाननबा होनरमले अमदी मणिपुर द कोलोन कैंसर नाबी सांग वांखलकले मतम साना खंगौरबदि मपुंग फाना फान बंगमी हाबो वाफम फोंदोरकले बिजरीबा पाउसिंग असिगा लोइनना हौजिकी दिनुंगतिगी फोंगलिबा पाउसे सिंगदगी लौथोकसबा मरोइबा पाउसिंग मियामदा पिजबा लोशिंजरी मखा तारकपदा मतमतंगी वाफम अमदी राशिफलगी थरम अमु मयाम पुना सरुक यामिनसे हौजिकी दि पुष्परानी लाइश्रमना मुकाहना खुरमजरे अमुका हन्ना मिटेंग ताबिरिबा मदी ताबिरिबा सिंगु निर्मला थांगजमना तराम नोकचरी कोकनना खुरमजरी पुदना लाक्चरिबा सिंग असि मतम मतमगी वाफम अमदी राशिफल असि अहानबदा सना लेबाक एडिटोरियल कलमदगी लौखतजबा सेप्टेम्बर 29 गी कुकी बन कक थिल्लगा इनसिनबा कांगबु यावरब्रा
कुमजा लिसिंग अनि कुनगहोमदगी मे अहोमदगी हौदुना चथरकलिबा मणिपुरगी इरांग असि था 19 हेंजिलकले इरांग असि मतम खरा इंथररब मतुंगदा हेक्तमक अमुक हौरकपगी फिबम अमा मियामना उबा फंगली हंदकता सोशल मीडिया दा वायरल ओइरकिबा ऑफिशियल ओइबा मानबा जेरोल अमदा कुकी मिलिटेंट जमा पंजांगसिलकपगी वाफम अमा थोरखरबा मतुंगदा जेरोल अदुदा पल्लिबा वाफम अदु लेंगाक असिगी सिक्योरिटी एडवाइजर ओइरिबा कुलदीप सिंह ना अचुंबनी हाइना फोंदोरकिबा लैख्रे हाना अरानबु वाफम ओइरंगनी हाइना मियामगी वाखलदा थोइना खंजलुद्रबसु ngasi lengak asigi security makok thongba official amana madu achumbani haina confirm torokhiba aduda jingkhong chingya da leriba miyam gi thamoi da mi paiba amadi nungnang bu phawba hon hengal rare September kungani panda kuki militant aduna kuki militant sing aduda miyoi kuntra gi tem semlaga mafam kya da tampak ta landana ba sem saba yu wafam phongdokhiba aduna September kungani pan asi kari tholaga daba haina miyam mi painana leire जेरोल अदुना पल्लिबा वाफम सिंह असी सिक्योरिटी एडवाइजर ना चुम्मनी हाइना फोंदोखिबगा लोइनना लौखटपयाबा थौरांग सिंह लौखटले हाइजरबसु नुमित असिदा करी थोकलगदगे हाइबसी मियामगी थमोइदा नुंगनांगबा फावरी सिक्योरिटी एडवाइजर ना कुकी मिलिटेंट सिंह चांगसेलकपगी वाफम अदु चुमले हाइरिबनिना मखोइ सिंह अदु कदाइदा लेबगे हाइना थिदोकलगा करी थबक लौखटलगबगे मखोइना तौरिबा थौरांग अदु माइ पाखंदनबा करी खोंथांग लौखटकेदगी हाइबदु मियामना खंगहनबिरबदी मियामगी थमोइदा फावरिबा नुंगनांगबा सि कोखनबा ngamgani अमरोमदा सिक्योरिटी एडवाइजर ना चुमले हाइखिबा वाफम अदु इंडियाना आर्मी दा रिपोर्ट लेतबना मदुगी मरिक चुम्बा रिपोर्ट अमा पिबिनबा सिक्योरिटी एडवाइजर दा हाइजखिबा लेख्रे मसिना अमुका हेना मियाम दा चममनबा फिबम अमा मायोक नहले मरम असिना Indigenous Tribal Leaders Forum ITLF na Churachandpur na September 13 tagi 18 phawba changsingadaba khongjang sing lauthorakpa sina irang matam khara ingtha tapthaba fibam da leiruraba matungda amuk maina chobagi fibam ama miyam da uhalle lenga ke security advisor masana manipur da landana ba Myanmar gi kuki militant chamapan state asida changchilakre haiba wafam achumbani haina phongdokhi ba wafam adu yaningda ba utpa loinana Manipur government na handakta MG Cameroon Leishin Duna Thamkiba Adugi Mayokta September Kungani Panda Kuki Tabum Famsing Ban Lautokhiba Laikre Loinana September Kunga Taruktagi Kungapan Pava border Tingjinbagi Tabak Chathagani Hairi Makhoigi Hongjangi Manung Janna September Kunga Taretagi Kungamapan Pava School Amasung at the institution sing Pava official Thong Longani Loinana September kungani panda ko kitabam mafam sing total shutdown lauthokiba leirabani masiga loinana khungakba sing sem sanaba masung ambulance sing thorang dongnaba khanghanki wafam asina miyam gi wakhalda amuke hena nungnang ba hengal hale phibam asi yanglagadi thokliba irang asida kak thillaga inchinba kangbu yaure haibasinmadi lengdraba wafamni ITLF khakta natana kuki NP Manipur na su September kungani pan asi total shutdown chathagani haina phongdokhiba leikre Kongjang asi Jomi Council na su sagot kani hairi ITLM na September kunga taret tagina kunga mapan pauba mahiloi sang tingjinba institution sing tingjinba amasung office sing thonglon bagi kongjang lauthokraba su ngasi fawdi Manipur lengak na section thorang laukhat pathengna matang asida panjaning badi irang asigi mingda miyamda mipaihan ba yaba thabak thawong kaya chatharak pa si center na kumna yengsenbam thok tabra haibasi hangfam thoi Center na ngasi fawbada irang asilution na ba pungning chang na hona dabagi mami ngasi sumyam na uba fangli haijaningi masini pujarakli basana lebak editorial kalam dagi lokot jaba matam gi wafam da makha tarak pada sana lebak kang leipa ki maira dagi amuk lokot jagi lebak miyam bu open jail da thambagum kayam koina thamgi gadawri Hauzik Manipur miyam na hingliba si open jail ama fajilaga thambaga chap manai haiba yai laibak miyam na maramda Manipur buting amasung tam animak tamaning tam na chathok chasin tawba ngamde masida natana India gi state amada chatke hairabasu nongthaki lambi oiriba aeroplane natana atei leikha gi lambi da chathok chasin tawbagi khudong chaba adu leite aduna miyamgi maning makha tamna hingbagi hak adu pura matuna open jail amada fajanduna thambaga chap manana Manipur miyam hangli haibi yai oiriba fibam asida Manipur lengak na lamdam asigi law and order miyam gi punsi amadi lantum ngak sen bangamdri
masina kangkhong chaiba lengak na leitraba lamdam ama haibadugi thakta leirakpadagi Manipur thugaina bhonariba jinkuki narco terrorist singna bom amadi nomai kapsinduna micham praja sing mathakta landaningba matamda yamna laina landaduna misi mina amadi asok apan kya thokhalli Manipur lenga ama ichaw chawna laina afongba yaknaba ama oiriba jinkuki narco terrorist singna landarakpada matamda mayoknaba lanfamda chapchana lanthengna duna makhoibu maithiba piba ngamdre lamdam asida Bharat lengang na ngak senabagidamagta thajilakliba Central Security Force na masagi mathau chapchana pangthoktuna ngak senbagi thabak pangthok libra haibadusu mayek sengna khangba ngamdre oiriba phibam asida Manipur lengang na masagi maramdam amadi miyambu ngak senbagi thabak paikhatpa ngamdana aduki matik sonthana lairiba sikarigino haibu wahang amalakle wahang asigi paukhum nungaiba punsi marel amada lenduna lairibani haiba yaraba ikhoigi MLA yangkhaina chapchaba paukhum adu pifam thokpani ngasi fawba miyamgi mihut amamam oiriba MLA singna maraiba Manipur thugaina bhotnari pa chei amma tha taruk surakpa phawbada afongba yaknaba sing maithiba piba ngamdana lairibasi maraiba miyamgi nungsidaba mamingtagi oina laiba MLA sing ni takpani haibada haiman mathoklaroi haina khali Jairak asida Manipurda landarak naba ningthina train tawraba jinkuki terrorist samapan Manipurda thomjin khre haibagi pau amasu security advisor Kuldip Singh masamakna pau gi mifam pangthoktuna Bharat chinba thongna khangankri pau si hekta baga Bharat lengang na Manipur miyam bunungsiba tarabadi khudakta ngak senbagi thabak adu chapchana lokhatpham thokpani adu Prime Minister Narendra Modi amadi Union Home Minister Amit Shahana tana khangna hauze fawba ngak senbagi thabak chapchana lokhatana lairiba asi yamna lali Manipurda thokliba lan asi Bharat ki mapung lam oiriba state amada thoklamba tarabadi nomanini gi manungda loishinaba Bharat lengang na soidina hotnaramgani adubu sei amatha taruk sujilaklaba lan asi loishinana ba hotnadana Bharat lengang na tumina laishiliba asinadi Manipur miyam nungshide waninglaga wajau sininglaga sijau haibadu thabakna takpani haiba yai Pibam asida achoba thaudang lawgadoribase Manipur lengakni adubu Manipur lengang ngasi fawba lan asi loishinana ba Bharat ki Prime Minister na chingbada akanba pressure pidana laithokliba asi yamna lali masil maraibak nungsidaba MLA Minister Singni haibadu thabakna takpani maram aduna Manipur miyambu open jail amada phajinduna sum thamba tarabadi miyamgi akanba ihau ama Manipur lengaki mathakta haurakani matamduda Manipur kari oigedagi haibadu khangna aikhoigi lengak loisingna Manipurda thogliba lan asi loisinana ba lawfam thokpa thodang adu lawbatai masini kanglaipaki meradagi lokhatchaba matamgi wafamda makha tarakpada ngasigi rasifal amuk mayam punan taminase Mesh Rasi asauba waroba loinaragani sel maram chadana chalagani Thausin baluchingba oiruganu changjarakpa kankhatluganu gari tamna thaugani shanti leite pakhang leisabi singi oina muknagani mahiroi singi oina wakhal phakchele Bris Rasida hakchang nungaiba watlagani selfie thok pisinda hai sengani achauba sengna chanbirabasu sagani yengthigani imung manungda charangnagani pakhang leisabi singi oina metkhenagani mahiroi singi oina honaningde Mithun Rasida amanatragana amakhanba henjana khanba numini thabak macha masadi pangthoklagani lamchatpa haisingani pakhang lisabi singoina mungnagani mahiroi singoina wakhal thokloi karkat rasi wakhalna ama thauramna ama oijaba mangjaba hannaba naiba apanba peba numitni thauramni pangthoklagani sagainadi yangsingani santi leite pakhang lisabi singoina matkhenagani mahiroi singoina budi thokloi Singarasi tinaba singdagi tokai taba aran bata hanba numitni asauba khatnaba sokan manumitni migi mateng pangludaba fogani imungda charang nagani pakhang lisabi singoina wakhal manaroi mahiroi singoina hotnaningde Kanyarasi section hona jagani pangthokningba pangthokpa agimi masing yamba luchingba singna chanbiba pot leba yaba numitni imungda ingna leiragani pakhang lisabi singoina nungsinagani mahiroi singoina lausing hengalagani Tolarasi kudong chaba thengnaba aruba thabak mai pakna pangthokpa sel fangba singthabibada yawba lamtu chatpa mitinabada kanaba fangba numitni pakhang lisabi singoina mata oiragani
Mahiroi singoina hotnaningani basic rasi thabak macha macha di pangtholagani marup mafam pak chawragani sel phangba mithoi mihenba singthabi bade yawba numini imungda ingna leiragani pakang leisabi singoina machanagani Mahiroi singoina lausing hengalagani dhanu rasi munna khalaga thabak tawgani apanba ayetpa saunaba tokai taba thengnaragani sel phangba chatpa managani lam chatpa gari thawbada hai singani pakang leisabi singoina lawtawnagani Mahiroi singoina wakhal changloi Makarasi ona zaman kana ba pangthokning ba pangthokpa aigi mi marup mafam pak chawba numini anoba mamaliam ba pot leiba yagani lam chatpa kana gani pakhak leisabi singoina nuksinagani Mahiroi singoina hotnaningani Kumbarasi hakchang wakal thabakta afaba numini kuinadagi khanjarakpa pangthoklagani sel phangba numitni luchingba singna chanbiragani marup mafam pak chawragani pakhang leisabi singoina mat oiragani Mahiroi singoina lausing hengalagani Aribada minarasi chakhatpa fagatpa asoba singna nungsibiba sel phangba thabakara pangthokpa mingchat hengatpa numitni singthabi bada yawragani pakhang leisabi singoina wakhal managani Mahiroi singoina budi chakhatlagani Masini pujarakli bangan sigi matam gi wafam amadi rasi phal asigi tongan ba platform singda mijeng tabiri ba amadi tabiri ba namappo nimla thangjamna amukana kharamjari English Singani Taragi State Awardee Amadi English Singani Taramapangi Ambedkar National Awardee Ibem Suna Embroidery Wool Knitting Kam Vocational Training Center Kwakaithel Ngana Pithong Mapalna Akhanana Sufam Nompham Khangdraba Mioi Kayagi Tamak Satliba Chahi 2024 gi October thadagi hauduna tha ahumgi oiba embroidery wool knitting tailoring amadi mosquito net tubagi training ama hausaragani arapa mioi singidamak hostel gi khudong chabasu pizari October thadagi yawba nangaudrabasu marakta anoba batch ama semduna tamannabagi thaurang su tawjari training loiraba mioi singna embroidery center asida staff ama oina laiduna makoi gi senthok lambi lainanabagi khudong chabasu pizari pambi ba mioi singna makhada pizari ba contact number asida pau phaubiyo 7005438121 9233835693 lengsin birau akaknaba sit masingni khudong chaba si manghan bigano adom gidamakta matam chuppada ibem sana embroidery wool knitting kam vocational training center Kwakaithel ngana pi thong mapalna thong launa hangduna thamjari Eastern Lily packaged drinking water gi agent amadi dealer pamjai area singdi Imphal East West Nambol Thobal Lelong Samuro Mayang Imphal amadi Uchiwa loinana khudong chaba singdi tha khudingi amadi chahi khudingi target toba singda akhanaba price thamjari Eastern Lily packaged drinking water asi haksang phananaba minerals haibadi calcium magnesium amadi potassium yauraba drinking water ni ising asi loki ising digi shemba ising agent oibening basingna call tobiu 9863473655 loinana 9615668117 Eastern Lily packaged drinking water Hojik miyam khwaidigi pamnariba minerals hapa packaged drinking water ni Eastern Lily BIS amadi phasai ne approve tawda natana quality maintain tawna bagi damakta aikoi gi laboratory da nungti gi test